nakong singza yeshin ba lan gi siren mokhol du ta ba dom mi pai hongna phamung dei phuk hogale nakok ngauri nangak leiduna koibada yengthorakpada thongnau gi padar phauslaktuna ngaksang ngangba mangal ma sanglak libadu madu ubada mihul khongjil yangkale adom thongnau mayada changslei padar haigatuni yenglubada mit tangningai oina langbadu gumba mangalna aing du punglang lang leirambadu ubada dom pungai mirum tanaba mithakta kut khanjinduna suktoktuni yengbada nuclear bomb pokhai kibdagi thorakpadugumba mairi maikhu masung atek akaina semba mushroom cloud haina khangnaba jengum manbadugumba nongman biduna leimai dagi chingjaugum atya makoida sandoroklibadu matumeksin ore prithibi hom subalan jaw hausan kre duga masda domna hinghopa yabgi oithokpadudi duki bating niam kre siningai marumgi maram ngaktani nuclear bomb pokhai bada khangda tha torokpa sapu kalaba EMP duna maram oiduna switch on torubada dongi phone laptop amsung TV matam mathau toromdre chakte khalamle andakisdi mamang Hitler matamgi teng plane amsung lanmi singna songna badugumba lanjaw du kusumanadri andakisdi nuclear bomb kapsinaba haithanaba haijinnaba masana sajabu khulaina masada unsinduna landasnaba migi langi khulai aruna thup hek pangtong tongnaba amsung prithibi gi wangma singsinba gi sakti leitabadgumba space ta faw songna balan jaw moina tawe thaina napuna piramba grand radio du tharubada sauri amu hogat amu taptha nangna tanliba lanbaw dudi sandoklamle Washington DC fachana mangtagle Hong Kong pungchai chai Chinese na khudalakpada Los Angeles sahar akai toina pungkukukre Moscow daisu nuclear missile kaya mathang kapkhlakre makal makha thaw amasung gas thokpa Middle East lebaksing grang changliba chauba maipu mole prithibi sigi heka chauba sarkudingmak nuclear sakti na solamdaba amata yaudre mioi billion kya gi putsi utoina pungpung kimthaduna mangre pokhai famdai thamna le hona dom pokhai bada natraga yumna nanduna khudakta sibamakti siaudre adubu laktori bo wahangdi adon kyam kuina de hingkini haiba masigi wahangsni adom hauzik hingbada changba maruiba pochang yauba khaw thumana bu poslaga nakuta green radio du mayalaga bom yoroido odumba jutcha bulot phamthina ba mapan da chantore lanchi torpagi maramsi kanasu chapchab khangtri pikraba North Korea na super power ni dana muktana lady ba US ta hanjin jin thap tarubdagi thuraki ba ram bayai natraga China gi military sakti makoi gi lanchang da lady ba khulai sing gi tawungam badu US ka mana salakpa adubu leiban sigi leinari ba mari di phattaba nungda khanaba ai ne helai ba wakhalon bigyan da tonu putani amusung tharumdagi pokhai rakiba sakti changing nabagi lanchau soiram ba yai dana juju soba matat ba radio gi khonjal dana hokongle sambal khaba yam kan badongi yumlo nabagi nakhura du gi hingol du di sarpna sare akaiba plane ama mai kangrang saktuna leidi ngasai gi EMP blast na mar moituna plane du gi control su sakti han kiduna leimai da dum kela bazane nuclear bomb pokhai bada thadorok per radiation sisu adong gidi achouba problem amani maram di masina miles kya gi arapada leiba mioising phau 3rd degree burn aidi ekhoi gi khwai matak thangba unsa gi maron epidermis gi makha da leriba dermis hariba luthar bunsa gi maron si phawba yona lusinna sathi na sakthi anba poptho anba ngamle bani radiation si dose kajitang haktheng na rubada adongi DNA da mutation thoktuna haida ahong balaktuna cancer na traga topa tamthi balina sing taraina narak psuyari bani nuclear bomb pokhai bada minne bo hoba mafam da bleragadi hinghobu gi thokpasi mase aduki bating nemi haibani warisi makha chathaba yanaba nang mukti selaroisi adom hauzik maning leikai gi lampang masa jokes lagle tanja asida adom na mukta ta kidriba onthong na haina da ba khunjal matare nong thakta yangkhalubada karino onthok na chaw khraba maibul lama nong thakta gi taraptuna yuyun phum bender amada tasinki kara marang kai bophamda tasalak pasane otu karino khangning badagi adom jensen duni yengloi election matamda khwaidgi mi jinbam phamdo hojikti isingi nataba
ꯃꯩꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯀꯣꯡꯀꯨꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯃꯩ ꯆꯥꯛꯂꯤꯕ ꯙꯥꯇꯨꯒꯤ ꯄꯣꯠꯁꯛꯇꯨꯗ ꯀꯔꯤꯅꯣꯃ ꯊꯥꯔꯤꯕꯗꯨ ꯃꯗꯨ ꯄꯥꯅꯕꯗꯣꯝꯅ ꯆꯩꯇꯦꯛ ꯑꯃꯅ ꯂꯥꯞꯇꯛꯅ ꯈꯣꯠꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯟꯗ꯭ꯔꯣ ꯑꯩꯍꯦ ꯅꯦꯁꯥ ꯍꯥꯏꯅ ꯊꯥꯔꯝꯃꯤ ꯌꯧꯌꯥ ꯇꯧꯐꯝ ꯊꯨꯒꯥꯏꯔꯤꯕ ꯅꯣꯡꯊꯛꯇꯒꯤ ꯀꯦꯜꯂꯛꯈꯤꯕ ꯃꯩꯕꯨꯜꯗ ꯈꯨꯠꯁꯦꯝꯒꯤ ꯁꯦꯇꯦꯂꯥꯏꯠ ꯑꯃ ꯑꯣꯏꯔꯝꯈꯤ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯃꯁꯤꯗꯤ ꯄꯨꯡꯅꯧ ꯅꯧꯕ ꯂꯥꯟꯒꯤ ꯁꯑꯣꯡ ꯑꯃꯅꯤ ꯅꯪꯅ ꯑꯇꯤꯌꯥꯗ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯋꯥꯡꯃꯗ ꯃꯤꯠꯀꯨꯞꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯕꯗ ꯅꯣꯡꯃꯗꯣꯟꯗ ꯃꯩ ꯍꯧꯕꯒꯨꯝ ꯃꯩ ꯆꯥꯛꯄꯒꯨꯝ ꯄꯤꯇ꯭ꯔꯤꯛ ꯄꯤꯇ꯭ꯔꯤꯛ ꯉꯥꯜꯂꯛꯄꯗꯨ ꯃꯗꯨꯁꯨ ꯎꯔꯛꯏ ꯃꯤ ꯇꯣꯡꯕ ꯔꯣꯀꯦꯠꯁꯤꯡꯅ ISS ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯄꯦꯁꯇ ꯃꯊꯪ ꯃꯊꯪ ꯄꯥꯏꯁꯤꯟꯅꯔꯛꯂꯤ ISS ꯃꯛꯇꯤ ꯇꯁꯦꯡꯅꯗꯤ ꯃꯤꯂꯤꯇꯔꯤ ꯑꯦꯁꯦꯠ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯔꯣꯀꯦꯠꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯁꯤꯡꯁꯤ ꯊꯥꯎ ꯍꯟꯕ ꯌꯥꯕ ꯃꯁꯥꯒꯤ ꯂꯩꯖꯔꯝꯕ ꯁꯦꯇꯦꯂꯥꯏꯠ ꯑꯃꯒꯤ ꯃꯥꯒꯤ ꯆꯂꯥꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗ ꯍꯣꯡꯗꯣꯛꯍꯟꯕ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯇꯧꯗꯨꯅ ꯁꯦꯇꯦꯂꯥꯏꯠ ꯑꯃꯕꯨ ꯂꯅꯥꯏ ꯀꯥꯟꯅꯅꯕ ꯂꯥꯟ ꯄꯥꯡꯁꯤꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯁꯤ ꯉꯝꯕꯅ ISS ꯄꯨ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯧꯅꯔꯤꯕꯅꯤ ꯇꯔꯪ ꯃꯥꯂꯪ ꯁꯨꯟꯗ꯭ꯔꯪ ꯃꯁꯤꯒꯤ ꯁ꯭ꯄꯦꯁ ꯈꯛ ꯅꯠꯇꯅ ꯍꯦꯀꯔꯁꯤꯡꯅ ꯁꯥꯏꯕꯔ ꯁ꯭ꯄꯦꯁꯁꯤ ꯐꯥꯎ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯂꯧꯁꯤꯡꯅ ꯁꯒꯣꯜ ꯑꯣꯏꯅ ꯇꯣꯡ ꯏꯟꯇꯔꯅꯦꯠꯅ ꯅꯨꯡꯊꯪ ꯑꯣꯏ ꯄꯛꯀꯥꯏ ꯇꯧꯔꯤꯕ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯇꯣꯞ ꯁꯤꯀ꯭ꯔꯦꯠ ꯏꯄꯥꯎꯁꯤꯡꯁꯤꯒꯤ ꯊꯣꯡꯖꯥꯎ ꯁꯥꯏꯕꯔ ꯁ꯭ꯄꯦꯁꯀꯤ ꯂꯥꯟꯁꯤꯁꯨ ꯃꯁꯤꯁꯨ ꯊꯥ ꯑꯣꯏꯔꯣꯏ ꯇꯧꯔꯤ ꯍꯦꯀꯔꯁꯤꯡꯅ ꯇꯥꯔꯛꯇꯧꯔꯤꯕ ꯐꯔꯛꯁꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎꯗꯅꯤ ꯃꯈꯣꯏꯗꯤ ꯂꯩꯉꯥꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯃꯒ ꯃꯤꯆꯪꯃꯔꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯅꯥꯝꯇꯒꯤ ꯃꯤꯆꯪꯗ ꯂꯩꯇꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯟꯁꯤ ꯑꯇꯇꯥ ꯌꯥꯎꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯤꯕꯅꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯅ ꯁꯦꯇꯦꯂꯥꯏꯠ ꯑꯃꯕꯨ ꯂꯝꯖꯤꯡꯂꯤꯕ ꯒꯥꯏꯗꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡꯁꯤ ꯍꯦꯛ ꯇꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯒꯤ ꯃꯥꯏꯀꯩꯁꯤ ꯐꯩꯗ꯭ꯔꯪ ꯕꯥꯗ꯭ꯔꯪ ꯄꯨꯊꯣꯛꯈꯤꯕꯁꯨ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎꯁꯤꯗꯗꯤ ꯌꯥꯊꯪ ꯇꯥꯎꯊꯕꯒꯤ ꯊꯕꯛꯁꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯂꯥꯟꯃꯤꯒꯤ ꯖꯦꯅꯔꯦꯜꯁꯤꯡ ꯈꯛꯇꯅ ꯑꯣꯏꯔꯣꯏꯗꯧꯔꯤ ꯁꯛꯈꯪꯗꯕ ꯁꯛꯂꯣꯠꯄ ꯁꯤꯟꯁꯥꯔꯣꯜ ꯕꯤꯗ꯭ꯌꯥ ꯑꯃꯁꯨꯡ ꯕꯤꯒ꯭ꯌꯥꯟꯗ ꯋꯥꯡꯊꯣꯏꯕ ꯆꯪꯈꯣꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯅ ꯊꯥꯡꯌꯥꯗꯒꯤ ꯍꯦꯟꯅ ꯊꯧꯏ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯈꯣꯡꯌꯥꯗ ꯇꯨꯔꯕꯁꯨ ꯌꯥꯏ ꯃꯈꯣꯏꯒꯤ ꯌꯥꯊꯪꯗꯕꯨ ꯏꯜꯂꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯃꯔꯝꯁꯤꯅ ꯑꯗꯣꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯒꯗꯤ ꯂꯥꯜꯂꯛꯁꯤꯗꯗꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯈꯨꯗꯣꯜ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯁꯨꯡꯅꯛ ꯅꯛꯁꯤꯜꯂꯣꯏꯗꯕꯅꯤ ꯅꯪꯅꯗꯤ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯅꯔꯩꯕꯥꯛꯀꯤ ꯄ꯭ꯂꯦꯟꯅꯤ ꯗ꯭ꯔꯣꯟꯅꯤꯗꯅ ꯂꯩꯖꯔꯤꯕ ꯑꯗꯨꯕꯨ ꯃꯗꯨ ꯍꯦꯛ ꯇꯧꯁꯤꯟꯈꯤꯗꯨꯅ ꯈꯨꯠꯂꯥꯏ ꯌꯥꯎꯕ ꯗ꯭ꯔꯣꯟꯗꯨꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯞꯊꯔꯛꯄꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯊꯨꯡ ꯅꯣꯡꯆꯤꯛ ꯃꯥꯏꯀꯩ ꯑꯃꯅꯤꯗ ꯎꯃꯪꯁꯤꯡꯁꯨ ꯄꯥꯛꯇꯛꯅꯅ ꯃꯩ ꯆꯥꯛꯂꯤ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯑꯃꯁꯨ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯅꯤꯡꯊꯝꯊꯥ ꯅꯠꯇ꯭ꯔꯒ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯁ ꯃꯑꯣꯡꯒꯤꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯄꯨꯡꯅꯧ ꯅꯧꯕ ꯅꯤꯡꯊꯝꯊꯥꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯟꯇꯔ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯣꯈꯥꯏꯈꯤꯕꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕ ꯑꯀꯥꯏꯗꯣꯏ ꯃꯀꯨꯞ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯩꯈꯨ ꯂꯩꯀꯥꯛꯅ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜꯗ ꯇꯤꯟꯁꯤꯟꯈꯤꯕꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯈꯟꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯅꯨꯡꯊꯤꯜ ꯄꯣꯞꯄꯣꯞꯇꯨꯗ ꯃꯝꯂꯦ ꯃꯥꯂꯦꯝꯁꯤ ꯎꯟꯗꯒꯤ ꯍꯦꯟꯅꯁꯨ ꯏꯪꯂꯦ ꯄꯣꯈꯥꯏꯕꯗꯨꯗ ꯆꯥꯛꯆꯦꯛ ꯁꯧꯗꯦꯛꯈꯤꯕ ꯄ꯭ꯂꯥꯁꯇꯤꯛꯇꯒꯤ ꯍꯧꯔꯒ ꯙꯥꯇꯨ ꯐꯥꯎꯕꯅ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯅꯨꯡꯁꯤꯠꯇ ꯂꯦꯞꯇꯅ ꯁꯟꯗꯣꯛꯂꯦ ꯃꯁꯤꯗ ꯀꯥꯔꯁꯤꯅꯣꯖꯦꯟ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯦꯟꯁꯔ ꯅꯥꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟꯇꯨꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤꯕꯅꯤ ꯃꯥꯂꯦꯝ ꯁꯤꯟꯊꯨꯡꯅ ꯍꯨ ꯆꯤꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯇꯧꯔꯤꯕꯅꯤ ꯄ꯭ꯔꯤꯊꯤ ꯃꯥꯂꯦꯝ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯤꯁꯨ ꯍꯤꯡꯅ ꯅꯣꯔꯛꯀꯤ ꯀꯣꯝꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯂꯥꯟꯁꯤꯕꯨꯗꯤ ꯂꯣꯏꯈꯤꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯉꯝꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯣꯏꯈꯤꯒꯗꯕ ꯂꯥꯟꯗꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯥꯏꯊꯤꯃꯤꯟꯅꯕꯗꯒꯤ ꯂꯣꯏꯗꯧꯔꯤꯕ ꯂꯥꯟꯅꯤ ꯑꯗꯨꯛ ꯁꯥꯊꯤꯅ ꯏꯪꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯟꯇꯔꯒꯤ ꯃꯇꯝꯗꯨꯗꯁꯨ ꯔꯦꯗꯤꯌꯦꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯣꯝꯒꯤ ꯊꯅꯨꯡꯗꯗꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯑꯁꯥꯕ ꯐꯥꯎꯔꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯂꯩꯀꯥꯡꯁꯤꯡꯗꯨꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯣꯔꯛꯄꯗ ꯆꯍꯤ ꯈꯔꯗꯤ ꯆꯪꯈꯤꯅꯤ ꯑꯩꯈꯣꯏꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯏꯗꯧꯕ ꯔꯦꯗꯤꯌꯦꯁꯟꯒꯤ ꯆꯥꯡꯗ ꯍꯟꯊꯔꯛꯄꯗ ꯆꯍꯤ 10 ꯆꯪꯈꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯉꯩ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯗꯨꯉꯩꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯅ ꯆꯍꯤ ꯈꯔꯗꯤ ꯆꯪꯈꯤꯅꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯅ ꯃꯐꯝ ꯈꯪꯅ ꯁꯣꯛꯍꯟꯈꯤꯕ ꯒ꯭ꯔꯍꯁꯤꯒꯤ ꯃꯐꯝꯁꯤꯡꯗꯨꯗ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯑꯦꯀꯣꯁꯤꯁꯇꯦꯝꯗꯨ ꯍꯟꯖꯤꯜꯂꯛꯄꯗꯗꯤ ꯆꯍꯤ 1000 ꯑꯃꯔꯣꯝꯁꯨ